अहानबदा मरोइबा पाव सगोबल असेंबली कॉन्स्टिट्यूएंसी के एमएलए आरके इमो सिंह अमदी साइकुल असेंबली कॉन्स्टिट्यूएंसी के एमएलए यामथोंग हाउके ngasi भारतीय जनता पार्टी बीजेपी दे याउखे इथाई बेरेस ना लोकताक पाट असिदा पीरिबा सैथेंग मयाम सिंह मखा असुम सथदुना लैरबदी सही 15 की मतुंगदा पाट असे मुठखिबा याबगी अकीबा लैरे हाइरी अमदी निगोल साकोबा अमसुंग दिवाली मनुंगदा लगाव मरु ख्वाइदगी मसिंग यामना फागतपा ngamba पुलिस ऑफिसर सिंगदा मना पीख्रे मियामना को गवर्नमेंट पीबा कोविड-19 के एसओपी सिंग निंथीना ngakna satuna sathopa matamda mask upiba sanitizer sizinnabiba khutsa sengna toina hambiba amasung phut taruk ki distance ngakna satpa haiba chana kanglon sing asi tung induna covid-19 dagi ngakthokminasi loinana sahi 19 ki mathakta leiba miyoi singna covid-19 vaccine soidana kapthokpiyo khurumjari PONYTV na sandoksa ba Manipuri pau miyeng tabiri basingbo JOYSHREE taramna uksari हौजिक पाव संदोंगना पिजरे सगोबल असेंबली कॉन्स्टिट्यूएंसी के एमएलए आरके इमो सिंह अमदी साइकुल असेंबली कॉन्स्टिट्यूएंसी के एमएलए यामथोंग हाउके ngasi भारतीय जनता पार्टी बीजेपी दे याउख्रे यूनियन मिनिस्टर सर्बानंद सोनोवाल अमदी मणिपुर बीजेपी इंचार्ज संबित पत्र याउना न्यू दिल्ली दा पांगथोकपा थौरम अमदा आरके इमो अमसुंग यामथोंग हाउके पो तरामना ओख्रे लाकदौरिबा इंग्लिशिंग अनिगा कुनिथोइगी स्टेट असेंबली इलेक्शन असिदा बीजेपी ना सीट अहुम थोकपगी अनिदी फंगनी हाइना पार्टी असिना थाजबा थमली मणिपुर लेजिस्लेटिव असेंबली असे पुन्ना सीट हुंफोनी लै निंगसिंगबा याई सगोबन एससी की एमएलए आरके इमो असे कांग्रेस की टिकेटा हौखिबा इंग्लिशिंग अनिगा तरातरेता स्टेट असेंबली मिखलदा माई पाखिबनी अदुम ओइनमक महा कांग्रेस की मायोक्ता थबक तवी हाइबगी मरालदा पार्टी दगी तांथोक्तुना लैरकपनी आरके इमोना हाइख्रे मणिपुर असी लॉ एंड ऑर्डर की फिबम यामना फतबा बन अमसुंग ब्लॉकेना थनबा लमदम अमा ओइना खनरंबा अदु नरेंद्र मोदी की सरकार लापदगी हौजिकती शांति लैबा तंगदु लैतादबा लमदम अमा ओइबा ngamle पनबा याबदी आरके इमो असे अपोपा हानगी मणिपुर की चीफ मिनिस्टर राजकुमार जॉयचंद्र सिंह की मचानुपानी आरके जॉयचंद्र असे मणिपुर दगी यान हानबा ओइना यूनियन मिनिस्टर सु ओइखे आरके इमो अमसुंग यामथोंग हाउकेपो तरामना ओपगी थौरम अदुदा यूनियन मिनिस्टर सर्बानंद सोनोवालना अवांग नौपोक लमदम असे नरेंद्र मोदी की मिजेंग मखादा अपुनबगे सक्तम अमा सागरपा ngamle हाइना फोंदोख्रे यूनियन मिनिस्टर सिंह नसो लमदम असे की अवाद अपास यंगसिनवा तोइना खोंगचत पांगथोकनी हाइना फोंदोख्रे मणिपुर बीजेपी इंचार्ज संबित पत्रना मणिपुर की मसक नाइबा मियोई कयाना बीजेपी दा यावरकपदा यामना चाउथोक सब फावी अमदी हंदक की स्टेट असेंबली मिखल असिदा बीजेपी ना सीट अहुम थोकपगी अनिदी फंगनी हाइना थाजब फोंदोख्रे Youth Forum for Protection of Human Rights and Center for Research and Advocacy na sinduna consultation on climate change in Manipur haiba khana nainabagi thauram ama ngasi major khulda laiba Manipur Press Club ta pangthokre thauram adu da Loktak Fishery Welfare Association ki General Secretary Haisnam Chauba Irabor Foundation Manipur Secretary General KS Gopen Luang Peoples for Human Rights and Climate Change ke co-convener Famina Tuithong amadi अते अतोपा ऑर्गेनाइजेशन कयागी महूत सिन्ना थौरम अदु दा सरुक याके लोकताक फिशरी वेलफेयर एसोसिएशन की जनरल सेक्रेटरी हैसनाम चावना हाइके हौजिक लैरिबा अयिंग असा की चांग असिगा सही कुनमु की ममांगदा ओइरंबा चांग अदुगा चांगदमनबदा यामना खेनना लैरे थाइनदरी करंबा मतमदा इसिंग चावगनी अमदी नोंग तागनी हाइबसे खंगबा ngamlami अदुबो हौजिकती होंगलकलिबा मयाम असिना खंगबा ngamdre इथाई बेरेस न लोकताक पाट असिदा पीरिबा सैथेंग मयाम असे मखा असुम चथरक्तुना लैरबदी सही 15 की मतुंगदा पाट असे मुठखिबा याबगी अकिबा लैरे हाइरदुना हैसनाम चावना सरकार अमदी मियामना पाट असिबो कन्नबा होनमिनसे हाइना अपील तौख्रे
Imphal West Police Station gi Officer in Charge Ingochana lagaw maru khwaidagi yamna fagatpa ngamba officer oiduna mana phangkre loinana Sub Inspector B Amarjit na Commando oina lagaw maru masing yamna fagatpa ngamba oiduna ahanba mana phangba ngamkre Ningol Sakoba amadi Diwali kumay gamari lainana lagaw khawba sing masing yamna fagatpa ngamba personnel singda manapi gani haina Imphal West ki SP Sarangthem ibom chana lauthokibagi matung inna Imphal West ki SP office da fagatpa yamlaba lagaw maru amadi two wheelers ki silencer sing roller na takhaiduna mangankre SP Imphal West na haikre Ningol Sakoba amadi Diwali na lakpada sahi khudingi lagaw khawada khana chainaba tattana thokpagi pautai Thowa ningdaba sing ase thingna na bagi pandamda chakoba nuit tara mangani rong walingai dagi police na lagaw sanabidana ba haijakhiba leikre amadi sanaram labasu phagatpagi thabak chathake Ningol chakoba ase santi oina khana chainaba yaudana pangthoknaba lagaw maru khwaidagi phagatpa ngamba police station da manapi gani haina laukthokibagi matung inna ngasi ase manapi bagi thauram ama pangthokpani haina mahangna phongdokhi Imphal Police Station na aponba lagaw maru set marphudra mapan phagatuna lagaw maru khwaidagi masing yamna phagatpa ngamba station oikre Pasoi Police Station na anishuba amaso Wangwai Police Station na ahumshuba takre Commando team singi oina SIB Amarjit Sharma na lagaw maru khwaidagi phagatpa ngamba officer oikre mahakna lagaw maru set humpu manga phagatke loinana Mafam kaya dagi fagat kraba lagaw maru set chatruk amadi silencer kaya miya mamangda roller na takhaiduna manganke Ningol Sakoba amasung Diwali loi kraba matung asida lagaw sanaram labadi fagat khigani haina SP Sarangthem ibom zana phongdokre Kaksing Bazar da leiriba thong asigi supermarket lom thangba makhongda namtharaktuna kongkul leiba maramna accident yam toina thokle social media gi khutangda thong asibu senjin binaba kayarak hanna wakalaba matungda Kaksing Municipal Council KMC na PWD gi EE amadi SE gashu wari sanaba laikre adubu PWD dagi positive oiba pakhom amata laitabadagi KMC gi mateng loinana intending candidate Khetrimayong Kennedy Singna ngarang thong asi sanjin khre hairi Indiana ning tamba sahi humpudra manga surakpaga mari lainana Bharat sinba thongna pangthoktuna lagliba Azadiga Amrit Mahotsav ki saruk ama oina ngasi Jawaharlal Nehru Institute of Medical Sciences Jennings gi Department of Secretary amadi Department of Justice Ministry of Law and Justice Government of India na sinduna Legal Literacy Week Jennings na hokdokre Thauram adu hokdokpagi saruk ama oina Jennings ki Medical Superintendent Professor KS Lokeshona Senapati Kangpopi Imphal East amadi Imphal West mafam sing yogadaba khongsat ama lamthakre Professor Dr. Koijam Santibala Head of Department Secretary Jennings na Paumi Singh da haikre ngasidagi hauduna pangthokliba Legal Literacy Week ase maru oina training and sensitization of stakeholder on child sexual abuse amadi sexual assault matau karamna hantahangani haibasida mapum oina pandam thamle ngasidagi launch tawduna haukiba Legal Literacy Week ase ahanbagi oina Imphal East Imphal West Senapati amadi Kangpopi gi mafam singda college oja sing Police personnel visiting police station singda online training pibagaloinana shelter home sing yauna family counseling fawba pangthokani project asi November 9 dagi hauduna November 13 fawba leptana pangthoktuna Manipur gi district 13 ta amata sithadana pangthokani hainasu Dr. Koijam Santibalana phongdokre kamaina awareness piraga karamba mongda prevent tawba yagadage aduga justice piba yagadage haibagi matang asigi project si koina lokhatjabasi Manipur gi 16 districts ni koina Secretary Department in collaboration with Department of Justice ka loinana aduga koigi 16 districts asida koina training makrin makhagi stakeholders mayam masigi matang sida sumin nagadawba tawmin nagadawba koigi responsible and related authorities mayam ko koina sensitize tawjabani Paugi maraktan atem rabek amtang lozari
Karigumba dom yumda laiba anabasingi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna pungkun mari chukna adongi yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damag Medellin gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medellin app download tawdana booking tawi break ki matung da mayam butaram nokzari makhata ba pausing pizari November की तांग अनीदा डिप्टी सेक्रेटरी न थोकिबा ऑर्डर अमना जिरी कॉलेज के फिजिक्स डिपार्टमेंट के असिस्टेंट प्रोफेसर खोइरोंग कविता देवी बो मणिपुर कॉलेज ता ट्रांसफर थाकिबा थौसिल असे जिरी कॉलेज स्टूडेंट यूनियन ना अकनबा मौंग दा कंडेम तवी हाइके ngasi jiri college ta pangthokiba paugi mifam amada jiri college student union ge finance secretary konthojam somorjit singh na haikre karigumba transfer tauge hairabadi oja asigi mahut ta oja ama hana pigadabani karigumba oja mahut piram daba taragadi order adu kakpigadabani hairiba order ase karigumba kaktaba taragadi jiri college student union na jiri bangi mahiroi singh amadi mahiroi singh ge organization singa kusannaraga akanba khongjang sangsilagani Jeribam district ke oina yamna tangna laiba college asida oja mahut ama thadana oja transfer tawagi thabak ase khudakta lepigadabani karigumba lepidaba taragadi masida tholokpa apapata ge daida khudingma mari lainaba authority singna pugadabani haina mahangna makhatana phongdokre Paugi mifam aduda union asigi general secretary W Surjit Singh social and culture secretary and Chinglemba Singh magazine secretary and Khoiringamba Singh games and sports secretary S Samarjit Singh amadi girls common room ge secretary Ais Elina Devishu sarugyaki Hokiba November gi tang anida deputy secretary dagi thokiba order amada Khoirom Kavita Devi assistant professor physics department Jiri college dagi Manipur college ta transfer tawkiba adu Jiri College Student Union na akan mamong da condemn tawi haiba oza asi transfer tawge hairagadi mahaki muhutta oza ama bibiram gadabani karigumba bibiram da bataragadi Jiri Student Union na sadra singh amadi lairiba Jiri gi sastra organization single oina na akan mamong da khongyong changsilakani Jiri gi oina amata gariba college yamna tangba college asida oza wali ge chere asida asumna oza transfer tawbagi thabasi khudakta lepi gadabani Karigumba masih lebih dapat targadi masih dah tolak pada itu pun nama paliba sarkar asna kuda bani hai bawa masih tamje. India ki oina YouTube ta khwaidagi subscriber masing nyaba community radio channel ama oiriba Diamond Radio na Ningthokong ward number 1 da leiba Sorokhaibam Ranjit ki imung manungi awabada saruk yaba oina sel oina lupale sing tara Yuko Bit ki Secretary Finance ki khutang da Diamond Radio ki program sandopang oiriba khongjom da leiba office da ngarang sinakre tengbang ki senpang khusin nabagi thoram aduda Diamond Radio ki program executive James Sakrujam amasung Diamond Radio ki donor group ki members simsu sarugyaki Central Reserve Police Force CRPF ki personnel amana blank fire tawada CR da asok apan nangkre Thagdok asing asi ayok anganba pung ahunga minute kontra taba matamda Chhattisgarh ki Shumak district ke manung chanbalai nam ngapigani manung channa laiba lengampali khungangi yankhai shuba CRPF battalion da thokibani mafam asi Chhattisgarh ki konung Raipur dagi kilometer amri rom satlaga laibani haina Inspector General of Police Sundarraj P na phongdokre Ahanba phangba paugi matung ina police personnel sing aduna mahaki AK-47 na mahaki colleagues ta blank fire tawrakpani hairi adubo kari maramdagi thawdok asi thokibano haibado khangnabagi damak personnel adu faraba matungda police na wahung phang sathari loinana thawdok adu da soklaba personnel ahum adu anakwa hospital da pukhatuna laikanakre hairi social workers Sana Maitram amasung mahake timna ngasi Imphal West District BJP gi President PS Phoni Maitai gi imungda chana thakna ba polam kaya pikre Phoni Maitai masa yaungna imungi mioi sing hauji COVID Care Center laboi khongnang khongda laikanaduna leiri
Srinagar gi manung chana laiba Batamalo hairiba mafam asida constable ama lalhoba singna nomaina kaptuna hatkre hairi laikhidraba constable ado Tausib Ahmad kawe masagi sahi kun mapan sukre thaudok asige ngarang numidangi pung nipan taba aduaida thokibani constable asi thaudok aduda phibam luna sokpadagi anakpa hospital da puraki adubo laikanaba ngamdana laikhidabani hairi thaudok asigi matangda case ama register tawduna thiba humagi thabak sathakre Ngasigi Impal da Pongba Pausi Sengi Maroiba Pau Khara Yeminase Sang Press Private Medical College Hanglagani Palin Set Chamagayang Kai Lagani English Singaniga Kunmathoi Amadi Kunithoi Dagi Ahan Session Hogani Pung Nifu Nipangi Manungda Mioi Marfu Manga Positive Oiki Marina Siki Paki ba Mioi Ahum Thadok Naba Dimanda Kongjang Sangsing Gadori School Fagar Hansi Mission Oza Wat Nabagi Maram Ohele Pokna Farm Sizada Private Medical College Hangbagi Ayaba Pirakle Haukiba Pung Kunmarida Mioi Kuntramapan Positive Oiki Ohum Laikide Congress ki MLA Kharaga Loinana RK Imong Ngasi BJP da Yauraba Yari Central BJP gi mifamna Mikhalgi Political Resolution Pass Taukre Huyen Lampau Lok Sabha Mikhalda Police Personnel Amada Criminal Intimations Tauki Haibagi Wathok Criminal case kaktat piyu haiba MLA Mega Chandragi petitions High Court na dismiss taukre. Chaukhat pa wangoi amadi Manipur ohenaba honagani. Loken. Youth Congress ki coordinator Manglem NPP da yaukre. MUC Central University ongkhat naba honari laisemba. Naharol gi thaudang. BJP ki National Executive Mifam Pangthokre MLA RK Imo ngasi BJP da yauragani Congress MLA kharasu BJP da yaunaba Delhi da leiri Amur Felicon Irang Border Town Moreda thunglare Tongan ba Furuk ki Ningol Singh punna chakobana Chingtamgi Mari hena chesilagani Santa Caesar Academy da Private Medical College hangnaba NMC na ayaba pirakle Dr. Palin Aroibada Maroiba Pau Sagowal Assembly Constituency ke MLA RK Imo Singh Amadi Saikul Assembly Constituency ke MLA Yamthong Hauke ngasi Bharatiya Janata Party BJP da yaukre Ithai Beres na Loktak Pat asida piriba saitheng mayam si makha asum sathaduna leirabadi sahi taramanga gi matungda pat asi muthiba yabagi akiba leire hairi amadi ningol sakoba amasung Diwali manungda lagaw maru khwaidagi masing yamna phagat pangamba police officers singda manapi kre Hauzik yoina PONYTV na sandok saba Manipuri Paulo Sinjari miyang tabiri basingbo amuka na khurumjari